Image paodam miyang tabiriba singbu hamamuktada khurumjari. Hauzik maroiba pauda Malemgi nupi numit thauramda Prime Minister Modi na National Nutrition Mission launch tawkhrai. Tongan lambi thong kaya Rural Development and Pansati Raj Works Power Commerce and Industry Minister DS Biswajana Sangakhrai. Amadi third state level cash prize 7A side Kuban Tournament 2018 ge winner DMFC Morina Oikhrai. Hauzik pau sanona pizari Lebak asida malemgi nupi gi numeta palan thoram boning sang kudam oina beti bachao beti parhao gi thoram sak thol aduna Prime Minister Narendra Modi na National Nutrition Mission asi launch tawkhrai. Information and Broadcasting Minister Smriti Irani na thoronga marilena na nupi singda yefa bausan pikhrai. Biodegradable sanitary napkins subidha su launch tawkhrai. Malemgi nupi gi numit asi punsida nupi singna lawriba thodang singda katokpani. Junjunuda Prime Minister Modi na kanaba phanglakadaba mama oibising amasung nupi macha singa wari watai sanaki. Junjunu district ta beti bachao beti parao hairiba thorang ase mai pakna pangthoki hairi. Thorang asi lebak ase ki district jamaka humpuma thoida lokholambadage district chatruka nifuda su lokhale. Prime Minister Modi na haikibada macha nupi sing ase problem nate thousani makoi ase mama mapa singda nate lebak pumbagi oina thousand pangbani. Ihau asi manimbok singna lutingba miyamgi ihau ama ohenba Prime Minister Modi na pamli. Union Minister for Women and Child Development Menaka Gandhi na haiki nipa macha lising amada nupi macha chanipan oiramba adu hausekti nupi macha singi masing chamapan yaure. President Ramnath nasu nupi singda yapapawzen peki mana haikibada nupi khudimang na makhoige manglan leijaba yai amadi madu mangphang na hanaba aikoi puna thabak suminase Vice President Venkaiah Naidu nasu numit asage mari leinana yapapawzen nupi singda peki mana haiki lebaka sege rajniti ge sana khonabage natraga lalonbagi lamda nupi sing thoidok hendokpa thodang laure ngasi malemgi nupi gi numita Parliament ke Upper House Rajya Sabha na nupi singna thengnariba phattaba singbu muthatnaba kholau amatada phungdokhe. NDPP lusingba Naifurio bo Nagaland ke Chief Minister oina wasak laukhre mahakaloina na Y Paton bo Deputy Chief Minister amasung Minister tara henbabu su Governor PB Acharya office paibagi amasung aron manga pagi wasak lauhonke thoromaduda Union Minister Singh Kiren Rijiju Nirmala Sitharaman amasung BJP President Amit Shah su sarugyakhi. People Democratic Alliance PDA ge lutingba Naifurio na Nagaland ge Kunsuba Chief Minister oire Mahana State asige Chief Minister oibasi tam marirak sure PDA ge MLA singi manungda NDPP ge taranipan BJP ge taranithoi JDU ge ama amasung Independent ge amane Manipur ge Chief Minister N Biren amasung Assam ge Chief Minister su wasak lobo ge tharomda sarugyakhi. Ngasigi wasak lobo ge tharom adu Raja Bhavan ge Darbar Hall ge mapanda tawkhi anba oina general public pusu invite tawkhi. Ngasi malemgi nupi gi numit ke tharom ase malemgi tongan baleba ke ada pangthongna bagum kendra sarkar na su nupi gi numit pangthok tuna nupi singda chauna ekai khumna bo utkhre raja ase gi mapong ke ada su malemgi nupi gi numit tharom paksana pangthokle ngasi ayuk sarkar na sindura Raja Bhavan na pangthokpa thoidopa thorom ge atoiba atiti ge warolda Rajban Dr Nazma A Habdullah ngasi di aikhoi nupi singda sakti piba haibasi mathau tare nupi sing lam kya lusing hanba matam oire nupi singna loriba thodang kaya ase aikoi punamangna sakthok saningai ne Raja sida malemgi manungda khwaidigi sawa ima singi oiba nupi kaitha leiriba ase aikoi punamake sakthok saningai ne lamdamasigi nupi singna utkiba thodok kaya adu aikoi punamangna ningsangma mathau tai nupi singbu lam kya lusing hanba matam oire malemda nupi singna uliba thodang lebak asigi amadi raja asigi nupi singna uliba thodang kaya ase asuki mate thaganingai oire nupi singda sakti piba haibase topam thoklaba amani hanasu rajapana phongdo pakaloinana lamdam asigi nupi singna loriba thodang bu thagatba phongdokhe Tharomaduda Consumer Affairs amadi Public Distribution Minister Karam Syam Social Welfare Minister Namsa Kipgen amadi Saitya Burma su sarugyakhe hairi
एक एंटरप्रेन्योर महिला जो दूसरों को काम देती है, हमें ऐसा बनाना है. We have to have women, not employees, but employer. Entrepreneurship is in the blood of women of Manipur. And I salute to all those women who have come from the different parts of Manipur. Malimgi nupising numete palan thoram ase ngase thobal khetri lekai de leba nawa sindam sang nasu sinduna sindam sang ase sanglena pangthokre. Kunsamlonda nupising thodang haiba pandamda pangthokiba thoram aduda nawa sindam sang ke founder P Ranjin Mitei Nehu Silonge Math Department ke lecturer A K Jugendro advocate Gozendro lekage ahal oirebi ima sing M nupi macha P Thambal A Noyonsana amati N nupi masana atoiba mithunglan sing oina dais the phamki ahal oirebi ima ibel singna saruk yaduna pangthokiba ngasegi thoram aduda nawa sinam sangi maikidagi saruk yakibi nupi singda makoigi loksing thauna lingzen amati kathopa kyabu ikai khumnaduna ngamjaba achamba khudon posing piduna puning thawaki loinana akhang ahei wangang loi kyana kadigidamak malengi nupi singin numit ase palan tawribano amadi Manipur dasu kadigidamak thoram ase pangtopagi tangai phadab leiribano haibagi matangda puarigi haukiba thodu kyabu nauna naning singduna amadi hauziki matamda nupi singna thengnariba awabasing amadi nupi nupa thong manana honamina raba matamda aphaba tangdu leitaba chawkhatpa lamdam ama oirapangam haiba wakhalon kya phungdongnaki All India Trade Union Congress I took Manipur amadi All Manipur nupi marubna sinduna malemgi nupi ki numit palan tawkre Manipur Press Club ta pangthopa palan thoram adu da Working Women's Forum Manipur ge President Professor Bedmani All Manipur nupi maru ke President M Saki Devi All Manipur Asa Workers Union ge General Secretary A K Thoibi Devi Ankalwadi Workers and Helpers Union ge President Aisana Tumbi Devi Roadside Vendor Welfare Association ge President Khetri Tamadevi Amade Midday Meal Workers Union ke President Y Indrani Devina Function ke President members in Oibagaloinana I2K President Dr. M Nara Social Scientist Danabi Laisram Amadi MU ke Associate Professor Dr. Singlan Maisnamna Resource Person Sing Oina Wangangki Ngasi pangtholiba tharum sige matangda All Manipur nupi maru ke President M Sakina Haiki Safe Constitution to the safe nation haiba dugumba theme adu daida koigi National Federation Denmen amadi All Manipur nupi marupna sigi theme sidaida pangthoi adubu ngasi Manipur da sathariba miut minai mayam ama nupi singda tongan ba crime da tholaiba thodo wathok mayam singa se masi amuktang di kanba ngamnana bagidamakta koi nupi gi sangstan mayam ama amadi tonghan tong simigi sangstan mayam ama pusilaga singna International Women's Day se pangthok jaban Akhil Bharatiya Bidati Parisad ABVP Nasinduna International Women's Day ge thoram ngase Martin Grammar English School kaksing na pangthokre thoram da Manipur University ge Department of Chemistry ge Professor N Raj Mohan SDO kaksing District Anjali Songtham ABVP Manipur ge Vice President M Tiken Rajit Martin Grammar English School kaksing ge Principal M Manihar amadi ABVP kaksing District Secretary as Nirmala Devina President members in Wana Dice the Pumke. Thasigi ahonge nongyai matung pongka amaram tabag da Nagampant Paway Sangba Lekaida I-10 Kada Lapa Masakang da Bamio Karana Tuksom Tony Elias Zagar Jahi Kumatoya Popa Surespo Mayunge Tonganta Mayada Nomina Kaptuna Halam Kibato Dr. Senaba Mioi Ane Howism Deliv Elias Tamganba Bisno Bordage Housina Langol Laimanai de Leba Asi Yauna Sadam Tombe Langol Laimanai de Leba Ani Ngasi Ayo Police na Pari Makoine Sizinaba I-10 car MS06 AA02316 Amadi license gun double variant Atenba Ama Marumarisu Pagat Pangamle Delibase Sarkaga suspension of operations su Toneriba KCB group Amagilichang Made Haidi Makoi ani police na Pagakibadagi Meada Sigi Samkiba JAC Amade Thangmaiban United Club na Ngarang Ahing Nong Yadagi Thangmaiban area da Kokiba Jene strike Kudakta Handokre
Zay asina mihad asida janaba miyoy puthokpa ngamba mari makong takpada lupa lakh amagi sempham laukhthokiba adu police da piragani haikhi. Asiba haksang video coverage yauna magistrate mamangda postmortem tawkhre haksang di Mukhyamantri ga wari sanarba matung laugani hairi. Manipur Rural Development and Panchayati Raj Works Power Commerce and Industry IPR and Administration Reforms Minister T.S. Biswajina Tongan ba lambi thong kanto da pangthokpa thoram amada puna sangakre ngasi sangakiba thong amadi lambi sing adudi feet sangmaga humputra sangba kanto river matakta saba valley bridge Yunam Kunau to Sinam Kom Road National Highway 150 to Naran Saina Maning Road Wangsing to Hairok Part 1 and 2 Road Amadi Palin to Mantak Road ne. Principal Secretary RD and PR Manipur Singkiba Tharomaduda Government ke Chief Whip Amadi MLA P Charachandra MLA Waisu Sanda Amadi MLA S Dingwasu Sarvyaki. BJP Amadi RSS na Tripura da Labour Communist ki luchingba Lenin ge moti manghan bagi mayota protest meeting among as Communist Party of India Manipur State Council resinduna Impal ge irapot baban na pangthokre ngasigi mifamda saruya khiba CPI Manipur State Council ge State Secretary Dr. M Narana Haiki handa Tripura da BJP na mikhalda mai paklaba matung da satharekleba crime sing ase kudak leb kadabni makoina sathariba thong sing ase Indian Constitution ge wangbadani BJP na sarkar sembada kanamatna thingbalite adubu BJP workers na CPI ge office mai thaba karmi sing onaiba luching balening ge moti manghan bagi thong yaningde thong sing ase kudak talep kadabani maduna trabadi malingi mayusing na makoi ge mayukta khongjang sangsin bada yoksilakani haiki. We demand that BJP workers should refrain from such kind of criminal acts. Party workers singi party office Mai Thaba Amasung attack Toba. Lot of volunteers, more than 1,000 people are fleeing. Workers in the Mai Thaba, party office Mai Thaba, party Chingba, Lenin Gi Murti Edo, machine Shijinadra, Sing Tuba Tugaiba. This is a great insult to the entire world. Madu Ekoyaning Day, Mashi Kutak the Toe, Loinana, Mashikum Tapase, Mashi Maliam Yuena Makam Puram Kadiam Togani. Matam kuina matau tawdana laglaba Thobal district ke Yaripo Kendra ge manung channa Bisnu Naha Mayai Lekai da Laiba water supply scheme ngasi PSED Printing and Sanitary Minister Losit Dikona Kendra ge MLA Kaisam Mega Chandra Yamna Chatna Yangsing Krai Yaripo ke akoi bida leiriba mili sing taragi matakta ising piriba water supply scheme asigi ngasi yangsan bage khongsat ka mari leinana Minister Losit Dikona Pongdorokpada Muli Sinkiagi Tangna Bising Piraba water supply scheme asi function to Yadana Leramba asi Libak Tibani. Hausi Paliba BJP Gilangang Asina Manipugi Tungan Tunga Mama Pankada water supply ki Pibam Sing Paganhana Bahunari Masagi Manung Chana Yaribo water supply asisu Paganhanaba Kari the Wayabage Haibudu Tabakta Umtongnaba Tuba Matamda Honaragani Haiki. Ngasigi Minister gi Yaripo water supply yang sanbage kongsat atuda wangkem kendra gi maning channel laiba hayal labuk da laiba water supply scheme chu satna yang sanki kongsat atuda Yaripo Kendral Leader Singh Amadi PSED Thobal gi Executive Engineer Muhammad Abdul Samad yauna atai department gi musing su sarwyaki Krishi Vigyan Kendra KVK Chandan Department of Agriculture Manipur Sinduna Protection of Land Varieties and Farmers' Right PPV and FR Act 2001 ge matangda nomagi oiba training kam awareness program among ase Monsang Panthada Laiba KVK Chandenge training hall da pangthokre Protection of Plant Varieties and Farmers' Right Authority Minister of Agriculture and Farmers' Welfare Government of India New Delhi ki makhada pangtokhiba training camp awareness program adu haudopagi tharamda subdivision and officers Sandan Country Mayom Siddharth Singana athoiba meeting ICAR Resonance Center for Northeast Health Region Manipur Center ge Joint Director Dr. I Megasandrana akanaba meeting KBK Chandenge Senior Scientist amasung Head Dr. Deepak Singana tharamapo AK Chandan District ke tungan mamupum dagi lakpalong mi kiana sarugya kiba training cum awareness program aduda ICAR Resonance Center for Northeast Health Region Manipur Center ke Joint Director Dr. I Megasandrana importance of indigenous plant varieties and the local zamplasm in modern agriculture Hiramda KBK Imphal West ke SMS plant breeding
Gunamani Singhana implantation of PPV and FR Act 2001 in India ke matangda KVK Chandinge planter breeding ke Egto TS Linda Monsangna registration and the protection of plant varieties and farmers varieties under PPV and FR Act 2001 ke matangda resource portion sing oina wangaki. Manipur Sakana Art and Culture Department MCS Official Amabu Director Oina Hapsilaki Mayakta Bibak Asagi Karmisari Singi Oiba Association Nasang Silapa Kongsangi Manung Chana Asizu Bibak Asagi Complex da Lamdamasigi Sangnariba Ozaguru Artisana Wakan Mipam Duna Protest Okre. Protest Asida Sumanglela Council Arts Manipur Society Ka Manipur Music College Natsankrit Organization Lauri Kuki Organization so Sarugaki. Saruya Kibising na Pondorok pada Department asagi pamhapada culture bu mamutana khangba Department ke thabak paikhatpa ngamba Department ke senior amada pahen bio Department ani ahumgi thaupuba mioida director ge pham puhanba yaning de haiki sakana jang sileba khongjang ase thawoidrabadi makhataba hena kansin makhongjang sangsingani hairi Tandian district ki manung channa leiba Tokpopi village bu Sugno SDC circle da yohan bayaroi Sapikarong subdivision ki manung da lehelu hai tunanga simiamna Tokpopi village da wakan mi pam kre anan renlun tangpi ALT Anal Naga Student Union amasung Tokpopi Village Authority na Anan Civil Society Singapunna Sinkiba wakan mi pam aduda we demand exclusion of Tokpopi Village of Chapikarong subdivision in the proposed Sugno SDC circle. We protest against inclusion of Tokpopi village under Sugno SDC circle. It is Tokpopi village with Chapikarong. Tokpopi is a tribal village. Keep Tokpopi village under one administration. We reject doubling entries. Respect the sentiment of Tokpopi villagers. We condemn District Boundary Commission. Haibinisang Bawarul Sing Iba placard ka paiki. Wakan mi pamadugi manungda ALTG President RL Ili Antagi ex-President amasung ALTG Tribunal Member WNG Koring Antagi President PS Jalngamp Tokpopi Village ki Jeb atay miyo kiana wangangki Wakan mi pampanglingai da Tokpopi da Sugno Chapikarong lambiting ki haidi Ngarang numidam pung taramathoy makarom tabada Andhra Police ke manung chanba Yaripok top singtha lai lampakta nongpung ningtho amadi panthoy bi harobage lairoi thoram pangtholingai da tangkhon saba mioi amada khongpang na kaurubagi mioi ama miamna phubuda sire miamna phubuda ki lekhidraba adu moirang tem mega jahin niputaret apokpa irabot Yaripok top singtha dagine mega asi sei Tarin muki mamangda maki nupi halubagi jail da leruba mioni miad aduda Jenapasing police na phanaba honabada ngasi ayung miamna irang haurakpadagi phabangam kidre thado asigi matangda miangbi mipon pangthoktuna tongan ba waripya lokre haide ngasi ayu pung tarakpa aduaida primary health center morege complex manungda leiba oral substitution therapy na drug addiction drug ki langdagi laptongna ba haiba pandam Amagaloinana Tha Kudingi Pangtopa meeting da Dr. K.S. Santikumar Singha, Medical Officer in charge Primary Health Center, Morena Haikibada, Hokibasahi, English and the Tarahundagi February Gitang, Kuntarukagi, Moreda, OST, Office Center, Amahangtuk Tuna, Draksaba, Meokiada, Enok Haina Kangnaba, Hida Prisabahon K, Amade, Maintenance K Oina, Tha Kudingi, Lopalising, Mari, Leptana Piraktuna, Drug Addicts and Haksang Soktanaba, Vitamines and Bahidaksing, Laiduna Pisaki, Adubo, Tataru, Piram Labamatunda, Maintenance K, Sampam Ado Pirakidaba, Chahi Mangamapung Parakadore, Masida Manipur Sarkar, Amade Max G. Makidegi, Mui Amata Taraktuna, Hanglaba Amati Yang Silabalakte, Dr. Santikumar, Masana, Masage Poketagi, Sampaputoktuna, Maintenance Doctuna Laki, Housing Drug Zaba, Mui, Chamaga Yang Kamatu Lady. Pibamase, Manipur Sarkar Atuba Matanda Ming, Sangbita Bataragadi, OST Office, Tingzalagani Hana Pondokre. Hauki Bathasigi Tang Tarukta, Chandian District Manung Chanba L Bongsai Village Manakta 28 Rasput Ki Petrol Party na Petroling Salingada Kulai Pibisanga IED Pokai Hanbadale Kidraba 28 Rasput Ki Sep Abisit Mandal Ge Thawayaw Draba Haksang Ngasi Leishu Katuna Ikai Kunaba Utkre Ngasi Abisit Mandal Ge Thawayaw Draba Haksang da Ikai Kunaba Utpa Aduda GOC 57 Division Major General VK Mishra IG
IGAR Brigadier R.K. Singh, Lieutenant General K.I. Singh, Deputy GOZ IG Kailund, DIG BSF Co-5 Jack Colonel Amit Bedina Singma Musing Sarugyaki. IED Pokaibagi Taudokta Topa Army Ahumsu Tamtina Sopadagi Lemakong Military Hospital Langley, a visit Mandal West Bengal Ge, Nadia District Manung Chanba, Panchadara Kungandagini, Magi Apokpi, Mamadak Lehori, Magi Tawaya Utrabahaksa, Nazi Kolkata, Flight Napurabatunda, Magi Lepom Kungantana, Garina Pukragane. Andhra Pradesh Special Category Status Pibagi Oithopalite Hane Union Finance Minister Arun Jal Inapondo Krabamatunda, Telugu Desam Party Minister Singh, NDA Cabinet Ge Pamtadolagane Haidi, Cabinet Minister Asok Gazapati Razu Amasung, State Minister Y.S. Saudurina, Makogi Pamtadopagi Chepichalagane Haidi. Marakasida Andhra Pradesh ke Cabinet Yauriba BJP Minister Anina Pamtadopagi Che Singh Adu, Chief Minister Chandrababu Naidu da Pichankrai Haidi. Hauzik Sanabagi Paupizadi, All Iremban Football Federation AIFF Iremban Sinbar third state level cash prize 7A side Pudon Tournament 2018 ge winner DMFC Morena Oikre. Ngasi Iremban High School na pangtokiba tournament Luishin bagi final match da DMFC Mori amadi MSFC Hangang anina sanaki baduda team animana biba matanda panjan amamam chanaduna thoinaba ngamdabadagi penalty kick kaunabadasu thoyan mangam kide tungda toss taunabada DMFC na mai pakibane. Bagi Thoramaduda Kaksang Assembly Constituency ke MLA Y. Surchandra Irengban Gram Panchayat ke Pradhan MD Badur Upa Adhyaksha MD Nizamuddin Amadi Sapam Jilla Parishad ke Pradhan S. Ramena Mataksina Chief Guest President Amadi Guest of Honor Singoina Saruyaki. Hauze Garobida Maru Babao Amone Pizari Malimgi Nupi Numit Thoramda Prime Minister Modina National Nutrition Mission launched Tokray. Tongan-tongan balambi tongkaya Rural Development and Pansati Raz Works Power Commerce and Industry Minister T.S. Biswajana Sangakre Amadi Third State Level Cash Prize 7A Side Pubon Tournament 2018 Ge winner DMFC Morena Oikre. Image paodam ngasigi de matang asida loijare meng tabiri bapunamako amukana kurumzari.